Arambai News Guwahati da Manipuri Pau Tabiri Basingbu Ihan Hanbu Maktada Jingangbam Suzitrani na Kurumjari Hojinga Sigi Samlapa Mariba Pau Lobirasi Republic Day Numita Delhi da Chathakiba Lomi Singi protest aduda saruk yaba chatluba Assamgi Lomi Tarahumdogi Kutpu ama hek halakpaga Guwahati Airport ta Assam Police na phajinkre adubu makoibu pharibasi ihau yaurubagi natte Borjar Airport ta COVID ki protocol ngaktabagi phabani hairi Assam da Assembly Mikhal Naksilakpaga loinana sit masing henna phangni phangloi haibagi chingi lana masu kanna kangkhalakle BJP di thakayagi mamangdagi hona handaki mikhal asida sit chama plus phangani haiduna lauduna lakli BJP gi matungda muk pokpata ngai khriba AJP nasu sit chama plus phangani haina Lurin Jyoti Gogoina party asigi president pham paibaga ikan kanadana muk lauthorakhi adubo ngasina muk asukuibasi lauthokpa kiduna leramlaba Congress su sit chama plus tagi hena sit chamaga ama plus phangani haina State Congress President Ripun Borana muk hairakre AIUDF ka alliance tobudagi Congress ki mapangal khangkan kangkhalak sit chamaga kuntaru khaktamag leiriba assembly asida party ahumasina chama phangani haribasi kaya yamna oithokadoribano yengningai oire Amaromdana Congress MLA kariba sit sing asidagi AIUDF ta piroi makoina luchingduna Grand Alliance semgani hairi adubu Congress ki wafamasi AIUDF na irailaina yarakadoribra masisu wahang amane Assam ki saknaraba saitik mari Mofisuddin Hazarika Abdul Malik Imran Saha amadi Assam ki ihan hanba doctorate degree phangkiba Moidul Slam Borabu Mia Sahityaga mari leina hanbagi wangang ama State Congress President Ripun Borana ngangkiba du Assam ki saknaraba saitik mari asibu ikaiba pibane maramaduna Ripun Boragi mathakta case pangani haina Moidul Slam Boragi yamna naknaba mari mata amana warongna hairakre Assam Sahitya gi amasung Assam gi saknareba aiba singbu Mia Sahitya ga mari leina hanbagi Ripun Borana ngangkiba wangang asigi mathakta political party sing BJP AJP AGP yauna dolamadi lukyana pendaba phongdokna rakhibaga loinana Ripun Bora masana lale haijagadabani hairakli Delhi da Lomi Singi iho kanna changsili adubu mayai Assam gi Guwahati dagi kilometer humphumuk lapna Dorong district ki mina kaya khangnadaba apikpa khungang Patrugata Punjab ta thokiba Jallianwala Bagh mihad adugi chahi 15 gi mamangda Assam gi Lomi chamaga nifu British na kapadagi sahid oikibagi thokdok adubudi India na aduk yamna kanna ningsingbidri Patrugat Lomi iho adugi ngasi chahi chamaga kuntaret subagi ningsing thoram Assam dadi lengakna sinduna pangthoki British na lamgi tax henna lokhalakpagi mayokta protest tawraduna English singamaga chanipan marfutara mari gi January 19 da Lomi lising kyana iho horakhi khulai paizadaba icham chamjaba Lomi sing adugi mathakta police na nomai kapsinki khudakta Lomi chamaga nifu sikhi adubo ngasi su sikriba Lomi chama nifugi maming mapung phana khangbangamdri Patrugat ki ningsing khubamda iduna thamliba se Lomi humphumari khaktagi mamingni atai Lomi singi maming puthoknaba kanna honari Punjab ki Jallianwala Bagh tagi tadana Patrugat su ningsing khubam ama sempham thoi asigumba thodok India gi mafam ataida thokidri icham chamjaba Lomi athoba sing adugi mafamda ikai khumnaba uchari Matam kuinagi matong ngasi Karbi chingda amukasu ikheng taba hokre Difugi Karmai Disada Ahalora Binipi ama yauna Lalholub DSD luchingba ama kaptuna hatlambaga loinana amana phibam thina kaplamki Karbi chingda active oribasi Lalholub ama khaktani DNLA ni maramaduna thodoga sida Lalholub asigi khut yaromgadra haina kanna chingnari Manipur miyamna ana layeng amadi atai hiram kayaga mari leinana Mumbai da chatpada leifam leitabagi awaba mayoknariba si kokhanabagi damak Mumbai da Manipur State Guest House ama sananabagi thabak Manipur gi CM N Birana paikhatlagani State Guest House oi sagadoriba mafam asigi Mumbai gi sector 13 Kharghar Navi Mumbai city dani Maharashtra lengakna square foot 5,000 gi lam allot tawrakre so hairi Ngarang dagi hauna class 9 dagina 12 fawbagi classing haukraba matung ngasi Education Minister S Rajen na Imphal East ki manung chana leiba school kharada surprise visit chatuna school singi phibam amasung larik tambibagi moong na chingba yengsinkhre amadi school lower matamda duty toramdaba oja singi mathakta matik chawe action lokhatkani hainasu minister asina haikhre
Government College Ozasingda UGC gi taret suba pay amadi regulation inglisingani tarani pan phanghannaba Ozasingna dabi tawduna lakpa adu lengakna tabi dabadagi ngasidagi hauna College Ozasingna Naurem thongda leiba NG College Complex ta sit-in protest chathaba hokre. Federation of Government College Teachers Association na luchingduna chathakiba khongjang asi yanakibagi matung ina January 28 phawbugi manungda taret suba pe pibidrabadi khongjang makha chathagani hainakibagi matung ina sit-in protest ki khongjang asi changsinbani. Cabinet na tha mangagi mamangda approve tawkraba taret suba pe regulation hojik phawba chanahandri haina association asigi secretary Somendrona Paumisingda phongdorakhi. Manipur Human Rights Commission gi acting chairman Khaidem Mani na luchingba awang bathaki myut khutpu amana ngasi Jiribam district ki sizinadana lariba sub jail gi phibam phamung yankhai thaba Jiri hospital amadi Jiri college ki hojigoriba phibam yengsinkhre. Awareness program on human rights haiba theme da Jiribam gi Lating Khan gi lamba basti da khaninabagi mifam amasu pangthokthuna acting chairman asna miyoibagi hakki matangda sugaina wangangki. Haukiba pung kunmari asida wangnopoki state singi manungda hojik phawbada ngasi goina COVID-19 positive oibagi report lakraba state singi manungda Assam da kunmapan, Manipur da 15, Nagaland da ama amadi Mizoram da 3 ne. Tripura da ngasi COVID positive oibagi report amata phangkhidre. Amadi haukiba pung kunmari asida wangnopoki state singi manungda COVID naduna leikhidabagi paw hojik phawbagi oinadi amata laktri. India da ngasi goina hojik phawbada COVID ki anoba positive case lising mapan ga chamapan humbudra manga phangkhre. India da COVID na punba nabagi masing ngasi di crore amaga lakh taret lising tarani thoi supna kuntra taruk yaukre. Hojik lying libagi masing na lakh ama dasmik taret ne. Amadi apunba laikhidawagi masing na lakh amaga lising yankhai humdoi chamapan ga humpumapan yaukre. Ngasi goina hojik phawbada India da COVID anaba marfumari laikhidawagi paw lakli. Aroibada atupa pausingda Republic Day numita lomi singna chatkiba tractor rally aduna ngasidi onkhalakduna makoigi ihauda sokhalakli. Red Fort amadi lambi da thokiba hingsagi thong kaya aduna maram oraga lomi singi luchingba kungi mathakta legal notice pirakibaga loinana Delhi Police na FIR kunmanga thangatladuna lomi luchingba kuntra taret book tawkhre amasong makoigi passport su seize tawragani haikre. Delhi Police na hariba lomi luchingba sing asigi mathakta lookout notice pikibaga loinana farm luchingba sing phabagi khongjangsu changsilakadawri. Maroina Red Fort ki thodokta chenari ba Punjab ki actor Deep Sidhu thodok asigi matungdagi lotkhre. Deep Sidhu BJP gi naksinaba miyoini harakliba dugi paringda BJP nasu protester sing Rahul amasung Sonia Gandhi ga naksinai haina claim tawrakre. Panbayai Todogasida police Chahumga Marfudramari Soki, Tariet Nahuziksu, ICU da Kana like a naribane. Chairagasida, Micham Miam so Lomi Ihogi Mayokta, Lepa Horakre, Singhu border Gimanak Nakpada Laiba Kungang Nipugi Kunza Singna, Ngasi, protest or Riba Lomi Singi Mayokta, border free or hello, Ngamkaida blockade Toba illegal ni, Hirakre. Police Tia Kuibungak Selibani, Police the Kutariba Mui Singasi, Lomi Oiba Yaroi, Hirakre. Wakat khongjang asidagi handokraba lomi union gi luchingba VM singna irang thokiba mafam singda tin khiba singdugi manungda Uttar Pradesh tagi miyoi kya yawi ayambana Uttarakhand gi ngaktani makoidu Congress ki miyoi ni hairaduna irang thokliba sigi marumda Congress ki khut yawi hairakre nakalamaromda Hindu Senana su Punjab ki lomi singda highway thadoktuna chatkhinaba akanba warning pirakre. Asida sunatri Uttar Pradesh lengang nasu lomi sing Gazipur gi protest site thadoktuna chatkhinaba hairakibaga loinana masing yamlaba police thomjinba hokre. Lomi luchingba singi makokni hainariba Bharat Kisan Union gi luchingba Rakesh Tikait hojiksu surrender taw haiba yadre nongmai kaplabasu mafamasi thadoktuna chatpangam loi. Karigumba UP police na nampu torobadi matomta sizagani haina fawba paumi singi mamangda tengtha naoina laurakhi. UP police na Nampuda protesters sing tan khairakadore haibasi mayek senglakli. Gazipur protest site tamna chatpa lambi pumbasu thingjinkre. Asumna matam amada hektamak protesters singi mathakta khut thanarakpagi phibamda unkhatnaduna leiri. Delhi tamna chatkadaba lambi sing police na changba yadanabagi thingzinduna thamli. Adubu lomi sing mayum mayumda hananabagi lambi di hangdoktuna thamli. Phibamasida Red Fort
अमसुंग ITO गी थोंग अदुना लौमी इहो असिगी टर्निंग पॉइंट अमा पिरकपगा लोइदना नुमित 63 चुपना चंगसिलखिबा लौमी सिंगी इहो खंगतपता लोइसिनबगी फिबमदा ngasiदी लाखली सेंगना हारबदा प्रोटेस्ट साइट खरदगी लौमी सिंग हंदोकनबा फावबा हौख्रे अरोइबदा ngasiगी तेंतकपा मरोइबा पाव खरा बोरोलेंगी वांगमदा BPF ना मिखलदा AJP बु सगोतकनी हायरखरे इंडिया दा नुमित 15 गी मनुंगदा मियोय मिलियन 2.03 कोविड वैक्सीन कापतना इंडिया ना मिलियन 2 वैक्सीन कापंगंबा फास्टेस्ट नेशन ओइखरे हौगिबा नुमित 3 नि असिदा इंडिया गी डिस्ट्रिक्ट 193 कोविड की अनोबा केस अमा फावबा फंखिद्रे अदुबो इंडिया दा UK कोविड वेरिएंट ना नाबगी मसिंगदी 165 सुख्रे हेल्थ मिनिस्टर हर्षवर्धन ना इंडिया दा कोविड की ग्राफ तेमथरकले हाइख्रे ओपोजिशन पार्टी 13 ना फार्म लो की मायोक्ता प्रोटेस्ट तौरदना हयेंग प्रेसिडेंट की बजट स्पीच बॉयकॉट तौरगनी बेंगल के असेंबली मिखलदा लेफ्ट ना सीट 100 सुपना अमदा अदुगा कांग्रेस ना सीट 42 दा मिरेप थादोकनी हाइख्रे जया ललिता की चेन्नई की संगाई मेमोरियल ओंथोख्रे CBSE की क्लास 10 अमसुंग 12 की परीक्षा की रूटीन फेब्रुआरी की तांग 2 दा लाउथोकलगनी इंडिया दा अहुम सुबह तांका की ओइना फ्रांस तिगी लेप्तना पायरखिबा राफेल फाइटर जेट अहुम ngarang numidang अंबाला दा थुंख्रे इंडिया दा 5G टेक्नोलॉजी चना द्रिंगै ममांगदगी कंपनी खरना मखोगी हाइसिंगबा उनरकपगा लोइनना रिलायंस की मथंगदा एयरटेल नसु 5G टेक्नोलॉजी उत्पा हौरखरे 5G टेक्नोलॉजी असना हौजिक लरिबा नेटवर्क स्पीड असिदगी स्पीड सरुक 10 हेना यांगना सर्विस पीगनी क्लेम तौरखली हंदकी रिपब्लिक डे पेरेट सरुक याखिबा W 39 की मनुंगदा उत्तर प्रदेश की ना बेस्ट W ताखरे W असि अयोध्या थीम की मथक्ता साबने अनिसुबा पोजिशन अवांग नोंगपोक्तगी त्रिपुरा न लौखी केंद्र लेंगाकना इंडिया दगी चथोक चसिन तौबा इंटरनेशनल शेड्यूल कमर्शियल फ्लाइट सिंग बैन तौबा फेब्रुआरी 19 फावबा सांगदोखरे अमदी पाकिस्तान सुप्रीम कोर्ट ना डैनियल पार्ल हाटपा अलकायदा टेररिस्ट अदुबो रिलीज तौननबगी ऑर्डर थोखरे ngasi garnadi Arambai News Guwahati da Manipuri Pau sandok chaba matang sta loisinjaba ga loinana tabiriba singbo amkasu hanna khurumjari